Security force na Phajillaga Thamliba Rambai Tengolgi Tengoloi Sing Athubada condition amata Yaodana Thadokkadabani karigumba Thadokkadaba tarabadi Manipuri gi mama oibi khudingmak phabiro haina Manipur gi maira paibi takhelakpam kege sanana phongdorakli ngasi Manipur Press Club ke Kabru Hall da Manipur gi maira paibi singna pangthokpa paugi mifam amada wafam asi phongdokladuna kege sanan hai lengak na Khulai pikhatlu haibagi matungina governor ga wari sanaduna arambai tengolgi tengoloi sing amata phapun bayaroi haina yanabadagi khutlai sing pikhatkibani matamadu da yanakibu wafam na thairaga karigidama makhoibu phaba horaklibano irang asi thorakpa hek haubadagi lamdam asigi loijing loya da leiba miyoi Arambai Tengol na ngakpi senbirakibani karigumba fazin kiba tengoloi sing condition amata Yaodana Thadokkadaba tarabadi lamdam asigi mama oibi singbusu fazin biro haina mahakna phongdokhi Arambai gi isa singna akoi thawai se kanbirakibani aduna moi leiramdragadi akoi ngasi hingana leise leiramgani haibagi akoi asa ude aduduna ngasi sarkarna negotiation tawladana ngasai gi khulai bi khalau kholau haidana akoina isa singse thendana nawdana khulai se loina lokhatlaga sarkar da sinajakhre adugi matung tabada governor amasung CM leitabani na governor da tawraga akoi gi ayaba launa raga da isa singsi gi mathakta problem amata thokaba arambai mi amata phada ba khotaba haidana yana khibusu leijai adugi matungda hojik isa singse arambai gi isa singse phabira ibase masi matung tana phabidamo hojik isa singsida maran sijalaga sarkarna sugumba haikaitana amamu pha amamu mukhat tawragadi mama akoi yengbada leibada khangbada ngamoi